ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯕꯅꯤ ꯆꯥꯕ ꯌꯥꯕ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡꯗ ꯊꯤꯡꯖꯈꯤꯕꯗꯨ ꯅꯠꯇꯅ ꯏꯖ꯭ꯔꯥꯏꯜꯅ ꯃꯁꯥꯗ ꯇꯧꯔꯥꯠ ꯊꯥꯗꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯌꯨ ꯄꯨꯔꯛꯎ ꯇꯧꯔꯥꯠꯇꯨ ꯄꯥꯊꯔꯛꯎ ꯃꯗꯨ ꯅꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯁꯥꯖꯤꯜꯂꯕ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯕ ꯑꯃ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅꯤ ꯍꯥꯏꯌꯨ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯑꯜꯂꯥꯍꯗꯤ ꯑꯗꯨꯅ ꯆꯠꯂꯨ ꯙꯔꯃꯗꯨ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯑꯣꯏꯈꯤꯗꯕꯅꯤ ꯃꯥꯗꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤꯗꯃꯛ ꯂꯤꯡꯈꯠꯈꯤꯕ ꯑꯍꯥꯟꯕ ꯌꯨꯝꯗꯤ ꯕꯛꯀꯥꯍꯗꯅꯤ ꯃꯗꯨ ꯌꯥꯏꯐꯔꯕꯅꯤ ꯑꯗꯨꯒ ꯂꯝꯖꯤꯡꯅꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯃꯗꯨꯗ ꯂꯩꯕꯅꯤ ꯈꯨꯗꯝꯁꯤꯡ ꯗꯂꯤꯜꯁꯤꯡ ꯑꯣꯏꯅ ꯏꯕ꯭ꯔꯥꯍꯤꯝꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯗ ꯆꯪꯂꯕꯗꯤ ꯃꯥ ꯁꯣꯏ ꯉꯥꯝꯗ꯭ꯔꯕꯅꯤ ꯑꯜꯂꯥꯍꯒꯤꯗꯃꯛ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯗꯨꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯐꯪꯖꯕꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯒꯨꯝꯕꯁꯨꯡ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯅꯤꯡꯇꯝꯕꯅꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯌꯨ ꯑꯣ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡ ꯀꯔꯤꯒꯤ ꯊꯥꯖꯗꯕꯒꯦ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯑꯜꯂꯥꯍꯅ ꯁꯥꯈꯤ ꯑꯣꯏꯔꯤꯕꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯌꯨ ꯑꯣ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯊꯩꯗꯣꯛꯄꯒꯦ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗꯒꯤ ꯊꯥꯖꯕꯁꯤꯡꯕꯨ ꯃꯗꯨꯕꯨ ꯑꯈꯣꯏꯕ ꯃꯥꯜꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯅꯈꯣꯏꯅ ꯁꯥꯈꯤꯁꯤꯡ ꯑꯣꯏꯈ꯭ꯔꯒ ꯑꯜꯂꯥꯍꯅ ꯈꯪꯗꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯣ ꯊꯥꯖꯕꯁꯤꯡ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯋꯥ ꯏꯜꯂꯨꯔꯕꯗꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯇꯨꯡ ꯍꯜꯍꯟꯒꯅꯤ ꯅꯈꯣꯏꯅ ꯊꯥꯖꯔꯨꯔꯕ ꯃꯇꯨꯡꯗ ꯊꯥꯖꯗꯕꯁꯤꯡ ꯑꯣꯏꯅ ꯀꯔꯝꯅ ꯅꯈꯣꯏꯅ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯗ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡ ꯂꯦꯞꯇꯅ ꯊꯤꯊꯔꯕꯁꯤꯗ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯃꯥꯒꯤ ꯔꯁꯨꯜꯗꯨꯁꯨ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕꯅ ꯆꯦꯠꯅ ꯌꯥꯅꯖꯔꯕꯗꯤ ꯑꯜꯂꯥꯍꯗ ꯃꯥꯕꯨ ꯂꯝꯖꯤꯡꯕꯤꯔꯕꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯂꯝꯕꯤꯗ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯃꯥꯕꯨ ꯀꯤꯐꯝ ꯊꯣꯛꯄꯗꯨ ꯌꯧꯅ ꯁꯤꯔꯛꯀꯅꯨ ꯃꯨꯁꯂꯤꯝꯁꯤꯡ ꯑꯣꯏꯔꯛꯇꯅ